Hi all, welcome back to my channel. This is Vidya, and today the guest will be coming in our house. So I thought I will prepare some special evening snacks for them. So I'm going to prepare keli And this chana is the and second pakodi. time they are going to बनाना taste बनाना pakodi, फ्लावर की banana जो flour की पकौड़ी होता pakodi. है मैंने And पिछले बार भी morning, बनाया था, they have sent वही me बनाने वाला हूँ. this flour. Actually, this is flower from their garden. So मैंने मंगवाया. So I'm going to make for them. आज का ब्लॉग के जो कुछ खास नहीं है, लेकिन I would like to share with you all. ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯦꯂꯤ ꯆꯅꯥꯒ ꯀꯩꯅꯣꯒ ꯄꯀꯣꯔꯤꯒ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯃꯣꯏꯒꯤ ꯗꯃꯛꯇ. ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯆꯉꯥꯡꯒꯀꯣ, ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏ ꯆꯥꯏ, ꯏꯚꯤꯅꯤꯡꯗꯅ ꯁꯤ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯇꯤ ꯊꯣꯡꯉꯒ ꯄꯤꯖꯩꯌꯦꯕꯀꯣ. ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯎꯇꯤ, ꯑꯗꯒꯤ ꯆꯥꯛꯍꯥꯎ ꯈꯦꯔ ꯍꯧꯈꯤꯕꯁꯤꯡꯗꯣ, ꯑꯗꯒꯤ ꯑꯗꯨꯝ ꯃꯣꯏꯗ ꯑꯌꯥꯝꯕꯗꯣ ꯄꯤꯖꯩ, ꯃꯣꯏꯗ ꯁꯦꯝꯃꯒꯁꯨ ꯆꯥꯏꯌꯦꯕ. ꯑꯗꯨꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯧꯖꯤ ꯂꯥꯏꯐ ꯀꯩꯗꯤ, ꯍꯥꯏꯗꯤ ꯏꯁꯄꯤꯁꯦꯜꯂꯤ ꯐꯧꯖꯤ ꯋꯥꯏꯐ ꯀꯩꯁꯦ ꯃꯇꯝꯁꯦ ꯂꯩꯇꯕꯅꯤꯅ ꯁꯟꯗꯦꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯃꯥꯒꯤ ꯌꯨꯝꯗꯒꯨꯝꯕ ꯆꯠꯅꯔꯒ, ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯈꯩꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯦꯡꯅꯕꯀꯣ. ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯂꯦꯗꯤꯁꯀꯤ ꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯂꯨꯅ ꯇꯤꯟꯅꯩꯕ. ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯅꯥꯏꯌꯦ, ꯅꯍꯥꯟ ꯚꯦꯛꯁꯤꯟ ꯀꯥꯞꯄꯨꯕꯒꯤ. ꯁꯤ ꯋꯥꯁ suffering from fever and she have taken 1.5 yearsꯀꯤ ꯚꯦꯛꯁꯤꯅꯦꯁꯟꯗꯣ ꯑꯗꯨꯗꯣ ꯀꯥꯞꯄꯨꯕꯅꯦꯕ. ꯑꯗꯨꯗꯨꯅ ꯐꯤꯚꯔ ꯇꯧꯔꯒ ꯂꯩꯌꯦ, ꯃꯁꯥꯁꯨ ꯌꯥꯝ she became so thin and lean. ꯑꯗꯨꯒ 2 daysꯃꯨꯛ ꯁꯤꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯗꯕ, ꯀꯔꯤꯝꯇ ꯆꯥꯗꯕꯁꯦ. ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯑꯒꯗꯤ ꯈꯔ ꯍꯔꯥꯎꯒꯗ꯭ꯔꯅ ꯑꯩꯅ ꯃꯣꯏꯁꯨ ꯌꯨꯝꯗ ꯀꯧꯕꯅꯦ. And above that, they are coming actually for some purpose. ꯃꯣꯏꯗꯣ ꯑꯩꯁꯦ I'm not going to reveal today, but I have a small business. So for that only they are going for ꯃꯣꯏ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦꯕ. That I'm not going to reveal today. Next content I will reveal you all what I'm doing as a housewife, as well as I'm doing a small business. It's just a beginning. So whenever I have time, whenever I got opportunity, I will share with you all, but not today. Keli chana said this is a special snack that we Manipuri love the most. ꯁꯤꯁꯤꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯄꯥꯝꯅꯩꯌꯦꯕꯀꯣ. It's a simple things and it's pure waste ꯅꯦꯕ. ꯀꯩꯝꯇ ꯀꯩꯅꯣ ꯌꯥꯎꯕ ꯅꯠꯇꯦ. ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯁꯕꯇꯥꯏꯇꯜꯗꯣ ꯍꯥꯞꯄꯗꯣ ꯁꯦꯝꯕꯗꯣ ꯑꯗꯨꯗꯣ ꯉꯝꯃꯔꯣꯏꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯏꯪꯂꯤꯁ, ꯍꯤꯟꯗꯤ, ꯃꯅꯤꯄꯨꯔꯤ ꯌꯥꯅꯔꯒ ꯑꯗꯨꯝ ꯇꯧꯔꯕꯅꯦ. So I'm mixing everything like Hindi, English, Manipuri. Please don't mind. So ꯁꯤꯁꯤꯅ red tea, ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯦꯁꯦꯜ red tea ꯅꯦ. ये भी कुछ खास नहीं है. नींबूगी पत्ता हापे, अदुगा बे लीफ हापगा, अदरक हापगा बॉईल तौदोइनेबको. फिर चीनीगा कइनोगा हापनी, अदुगा चामनागा हापगा लोइरेबा. सिजे मोइदा टेस्ट तौहनिंगबगीको सिजिमा आई सेमे. अदुगा पकोड़ी सेमगेनाको सोमदा तौरि ममांगदै तहौद्रे. इचादो नारिबगी मासे अदुम ममाना तौदना अदुम लेइबदो. ꯑꯗꯨꯅꯁꯨ ꯑꯩ ꯐꯖꯅꯁꯨ ꯎꯠꯇꯔꯦ. ꯑꯗꯨꯕꯨ ꯃꯣꯏ ꯂꯥꯛꯑꯅꯤꯁꯨ ꯍꯥꯏꯔꯛꯄꯀꯣ. ꯑꯗꯨꯗꯨꯅ ꯊꯕꯛꯁꯦ ꯊꯨꯅ ꯍꯥꯏꯕꯗꯤ ꯅꯪꯍꯧꯔꯔꯣꯏꯅꯅꯦ ꯑꯗꯨꯁꯨ ꯇꯧꯔꯤꯅꯦꯕ. ꯑꯗꯨꯅ ꯃꯌꯥꯝꯁꯤꯁꯨ ꯌꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯂꯥꯛꯀꯗꯧꯅꯦꯕ. ꯑꯉꯥꯡꯒꯤ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯅꯕꯒꯤ ꯃꯇꯝꯁꯤꯁꯨ ꯅꯥꯏꯍꯟꯗꯕ ꯌꯥꯗꯦꯕ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯥꯗꯣꯏꯅꯤ. ꯅꯥꯔꯒꯗꯤ ꯏꯊꯟꯗ ꯑꯃꯨꯛ ꯋꯥꯗꯣꯏꯅꯤ. ꯑꯩꯒꯤꯅꯦꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯅꯥꯔꯦꯅ ꯑꯩ ꯅꯨꯄꯥ ꯁꯨꯇꯤ ꯄꯤꯔꯛꯀꯗꯕꯁꯨ ꯂꯩꯇꯦ. ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯃꯇꯨ ꯃꯆꯥ ꯅꯥꯏ ꯍꯥꯏꯇꯥꯔꯁꯨ ꯑꯝꯇ ꯀꯅꯥꯝꯇꯅ ꯅꯪ ꯉꯟꯅꯍꯜꯂꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯝꯇ ꯂꯩꯇꯕꯅꯤꯅꯀꯣ. ꯏꯁꯥꯅ ꯌꯥꯅꯕ ꯂꯣꯏꯅ ꯑꯦꯗꯖꯁ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯅꯍꯥꯟꯗꯒꯤꯁꯨ ꯌꯨꯝꯗ ꯃꯤꯁꯦ ꯂꯥꯛꯄꯁꯦ ꯂꯦꯞꯇ꯭ꯔꯤꯕ. ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯛꯄꯗꯤ ꯅꯠꯇꯦꯕꯀꯣ. ꯑꯗꯨꯗꯨꯕꯨ ꯅꯍꯥꯟꯗꯒꯤ ꯗꯤꯟꯅꯔꯒꯤ ꯑꯃꯨꯛ ꯀꯧꯕ, ꯑꯗꯒꯤ ꯇꯤ ꯄꯥꯔꯇꯤꯒꯤ ꯑꯃꯨꯛ ꯀꯧꯕ, ꯁꯤꯒꯨꯝꯕ ꯇꯧꯕꯁꯤꯒꯤꯀꯣ ꯏꯊꯟꯗ ꯉꯝꯅꯕꯗꯣ ꯑꯗꯨꯝ ꯍꯣꯠꯅꯩꯕ. ꯑꯗꯨꯕꯨ
ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯕꯌꯥꯁꯨ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯅꯨꯄꯥꯁꯨ ꯈꯔ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯕꯨ ꯃꯥꯏ ꯊꯕꯛꯇꯨꯅ ꯌꯥꯗꯕꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯏꯠꯁ ꯔꯦꯗꯤ ꯇꯨ ꯁꯔꯚ ꯅꯥꯎ ꯃꯣꯏ ꯂꯥꯛꯈ꯭ꯔꯦꯀꯣ ꯗꯦ ꯑꯥꯔ ꯑꯣꯜꯔꯦꯗꯤ ꯀꯃꯟ ꯔꯨꯝꯗ ꯐꯝꯃꯒ ꯂꯩꯔꯦ ꯑꯩ ꯁꯤꯗ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯤꯒ ꯂꯥꯡꯉ ꯂꯩꯔꯦ ꯁꯤꯁꯤꯅꯤꯗ ꯁ꯭ꯄꯤꯁꯦꯜ ꯍꯥꯏꯕꯕꯨ मणिपुर की चंगांग ये एक सरकारी घर है हमारे लिए तो ये महल है ताजमहल के जैसे तो हमने कुछ खास का वो डेकोरेशन कुछ किया नहीं है जस्ट नॉर्थ ईस्ट का डेकोरेशन अदुगुम्बदो अदु खतंग तौबने ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯂꯩꯕꯅꯤꯅꯀꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯈꯥꯏꯕ ꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯨꯛ ꯊꯨꯒꯥꯏꯔꯝꯒꯅꯤ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯊꯝꯕ ꯌꯥꯗꯦꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯥꯝꯗ ꯂꯣꯏꯔꯦꯕ ꯑꯉꯥꯡꯗꯗꯤ ꯅꯣꯡꯃ ꯈꯛꯇꯪ ꯅꯥꯕꯗ ꯆꯥꯕꯗ ꯃꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯍꯟꯊꯗ꯭ꯔꯅꯤ ꯃꯁꯥꯁꯦ ꯃꯥꯒ ꯅꯣꯡꯃ ꯃꯥꯟꯅꯕ ꯃꯤꯅꯦꯕ ꯏꯃꯥꯟꯅꯕꯤ ꯑꯃꯁꯤꯒꯅ ꯃꯥꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗꯩ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯅ ꯍꯜꯂꯤ ꯑꯗ ꯃꯉꯣꯟꯗ ꯆꯦꯆꯦ ꯀꯧ ꯌꯥꯗꯦꯕ ꯇꯥꯁꯤꯒ गुलाबी सारे सारे लाल enjoy a lot. ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦꯅ ꯑꯥꯔꯃꯤ ꯅꯨꯄꯤꯈꯩꯁꯦ ꯀꯔꯤꯒꯤ ꯂꯤꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯗꯣ CSTꯗ ꯆꯠꯂꯒ ꯑꯝꯇꯪ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯄꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ